Manipur COVID-19 की community transmission लेते हाउसिंग ओरिबी फिबम असे local transmission ने Dr. Razo Zeribam district police personnel kungataro yauna miyoy kunganipan COVID-19 laisana positive oirakiba asida miyamna community transmission sandolabra haibigi singnaba lairiba asi Manipur community transmission hausik phawbigi oina laite Housing Manipur COVID-19 की ओरिबी फिबम असे local transmission ni haina Directorate of Health Services की director की Dr. K. Razo na phongdokrai Wafam asing ngasi lamphel da laiba medical directorate ngasi yu pangthokkiba pawmisinga unaba amada mahna haikibane Director Razo na makata na phongdokkibadi lamdam asida COVID-19 positive oiba mi laiba hek khangbaga health service ta mathok tawriba official sing na khudakta section thorang lokhatuna cantonment amadi isolate tawbigi thabak thintadana pangthoktuna lakli Housing Manipur gi oina COVID-19 positive oibagi masing hengalakliba asi maru oina mapal gi miyoy kya leptana Manipur pusilakliba asinani Zeribam district local transmission haurakle hek khangbaga miyoy samaga marfu hena contact tracing tokhi loinana COVID-19 nagi ngakthongnaba thamliba SOP sing miyamna ngakna satnana hannabasu appeal tokhi maduna community transmission sandokle haibagi mipainingai karisu laite local transmission ni haina singdokhi Paugi mifam aduda saruk yakiba Director of Health Services ki additional director oibata natana wangang loisu oiriba Dr. K.S. Hasikumar mangana phongdokkibadi hauzik lairiba COVID-19 transmission gi stage asi separating stage ni amadi community transmission nate miyamna community transmission gi wantok lana hanbigano haina appeal tokhi community transmission haibase akaknaba geographical area amada paktaknana kadaidagi launarapano khangdana sandorakpa adubane loinana area aduda sada kunthra dagi nipu phawbagi mathakta miyoising positive case lairaba matamduda community transmission laire haina lawgani community transmission laire haina lana launa kiba thoklabadi lamdam asigi tourism yauna tungan be hiram kayada sauna akaiba pirakadaba maramna miyamna lana sandokpigano haiki marak thana mayam content masang khatang class 12 ki oiba masang khatang hapcharamge Yaithok tuna lairuba council na lawa parikya July 3 amadi tareta pangthokadauri mairo lising mariga saniga mangana parikya phamgadauri yamna maru eba content masang khatang lakhotcharaga mayamda share tawjaramge police personnel kunganipan positive oirakpadagi jiribam khuntak lansire kinabadagi mapan thokna khidrei positive oiraba personnel kungateret bus amada pulap haptuna impal purakre Positive oikraba police personnel kunga taret ngasi nung tulpung marirom taba matamda police ki bus amada pulap haptuna impala purakre ambulance ki shortage laiba maramna ziribam PS ki bus amada oina thorang tawkhibani hairi sairak asida police personnel kunga taret positive oirakpa asiga mari lainana positive oiraklaba sing asiga thengnaruba miyoi samaga humpurom ki sample sing test tawnaba laukure hairi Test asigi result hayeng phawbagi manungda khanglaba yai haina su paw sina makhatari yamna thoaningdaba thawdo amasum yamna nungaitaba paw manamo natai sadaba mongna photo simjin sajilaga Facebook da thagaluba nupa masa ama miyamna pharaga warakre ngarang Facebook da nupi masa amagi photo simjin sajinduna natai sadaba mongda thagaluba miyoy ama laikai de pharaga warakre laikai na pharaba miyoy adugi maming soibam Kingson apokpa soibam komol kawi ithamdagi ni hairi makpu laikai gi miyamna phaduna puraklaga warak watemnaba matungda makna natai sadaba mongda siemna thagaluba nupi masa aduda lale haiduna khurum halaba galoinana matung tawdanaba poktak pirga thadokhibani haina su pawsna makhatari yamna nungaitriba paw manamu BDF personnel nipan COVID-19 positive oire Zeribamda mathau tawba BDF personnel nipan COVID-19 positive oire haina Imphal West District BDF Welfare Association gi president ngasi Imphal phongkiba warol amada hairi warol aduna BDF singna COVID-19 laisat marakta wana duty tawriba asigi mahai siraba matungda pigadawribra haina hangli Association asina makhoigi demand ahum yawbo memorandum ama minister da pisinkrabani adubo hauzik phawbo thabak oina pangthuk piraktri haibagi nungaitaba phongdokli BDF personnel sing asi friend line thabak tawribani haibadu palladuna mathau tawriba personnel sing COVID-19 nagi ngakthoknaba tangai phadaba face mask hand glove amadi hand sanitizer phawbo PVD adumapo Imphal West ki SP na lanai oina outposting da yenthorakpada thagatba phongdorakli Association asina masigi phangi COVID-19 protection gi damak tangai phadaba sing yenthokli sireba matam sida laiset asina khudong thiba mayok narakpada kanana risk lawbi gadage haibadu hangladuna BDF ki demand sing thabak to onthok pinaba taksilagli